leibak asigi Prime Minister oiramba Dr Manmohan Singh na laikhidabada Manipur Pradesh Congress Committee MPCC na awaba phongdokhre. Imphal gi bichirota leibak Congress wawan ngasi pangthokiba thoramda MPCC gi President MLA Kaisa Mega Chandra, CLP leader Okram Ibobi amasung CWC gi member Gai Khangam na luchingduna party gi luchingba sing amadi member sing na laikhidraba Prime Minister asigi photo da laikatuna ikai khumnaba utkibaga loinana awaba phongdokhi. Thoram aduga mari leinana paumi singda wangangladuna CLP leader Okram Ibobi na phongdokhibada ngasi magleibak asi sel thumgi lamda malem gi thakta Mangjil thaba leibak ama oire Hainaribasi Dr Manmohan Singh na Finance Minister oiringai da Paikhatlamba economic reform adunani leibak asigi political history da Hangat na yenglubada Dr Manmohan Singh na kumja lisingamaga chamapan marfudra mathoidagi lisingamaga chamapan marfudra taruk fawba laikhiba Prime Minister PB Narasimha Rao gi lengak matamda Union Finance Minister oiduna Senmetlonda kham thengna putharuraba leibak asida masak thokpa economic reformation policy kaya hawdokhi foreign district investment ta ayet palaiba kaya lauthokhi amadi public sector sing privatized taunaba policy program kaya paikhatuna India ge senmetlon hena mapangal kankhat hanki haina ibobina singthakhi Atay na ngangbada awang nungpok Bharat saukhatragadi India saukhatpa yaroi haiba adugo bangang taba Dr Manmohan Singh sidi waji yaring hai ngangdaba haiba tare ngarang nahan gi tongan ba papers sing apaw papers sing the Hindus, the Times of India, Hindustan Times, Indian Express masih prithvi gi apaw leaders sing sin haiba India is liberated by whom Dr Manmohan Singh hai India ji Dr Manmohan Singh na liberate tauramani mana semamba yumpham duna ngasi India se prithvi gi senthung gi phibam manga subada kalliba se korna ahum da lakani America China mathang da ahum suba lakani gana taunari base masi Dr Manmohan Singh leiramdragadi mana semamba foundation da tongaga haiba tare ngangba haktani haina prithvi gi apauba well known economists na pibani ko akoina haijabana tieba masel Malaga Manipuri University Central University lauthoe Central Institution oire RIMS lauthoe mana tawiramba mana mateng pangbiramba mayam ji akhoi da nate ko North East ki mayam masidi lisama sembada punga mahena pathokpada da loi khambad naira roye